mayam ngasi video sisu akhoi manifestation tawbagi video ne mamang da punima numita khoina bay leaf ta tawraga manifestation tawe ko bay leaf ta tawbadu di haidi punima khatang numita oina tawgadamni ko haidi akhoi tezwan mana se haidi kana bodo yamna khoina manifest tawbu matam season matam da ado thasi numitana akhoina bay leaf se season ade ko sidana mukari tawgadage hai matam da sida akhoi paper folding method haina hai ko paper folding method se kamaina tawgadabno haibado ai ngasi share torake mayam da zaina che ama lawre ko che se kai chukai de sumaina adum lawbi rase aduga che se aina suchi se hapetang adum kaino toina chapting ina ko si se khutna hapetang sumaina seto ko ai di zigzag tawhan ba hai tare khoina yamna chang naina kakpado adu natabida khoigi ikhutsena adum haidi khoigi ikhutsena smaina sepi ba hai tare ko sigi chi se khoigi se ado se leire ko khoigi chi se ado sida I gadap sina haidi karamba muk machu no I gadam no hai ka da ngasi se red machu na I se ko ado ahamba I ba matam da ai english ta kai dum I re ko ado ai smaina ahamba da I ra se ko Dear Universe haina ire ko sida haidi dum akoina maiteron de ira gana haidi shorbungo hentor dai ibiyo ko aduga ahamba da haidi sigi numitida wish se manga gumba ni bibe ai ko koina sai kan so ni bagi mawong sidi katang khenare haidi pibiyo haina ni bai mahutta kamai tawgada ke hai matam number 1 ahamba sum akoina poche thonge haina khallaga adumaina igadam neba koina punima numitu da haidi aina poto ni gare ko punima numita haidi result phange haiba kangbu ngai do hayeng chu to bibe ko si se sida kai hai gada ge haiba na hamu haidi sum khana chaina ba imung da leiram ba da phaiye ko le harap kangbu su yawe pesa nu sagi income hengat le harap su yawe aduna hojik se akoina smaina ibibe ko I am happy ko ai hojik yam harau re aduga happy and lucky in higher share ko daw ya de khote na hanga engon da hayo ma'am do ko dugi shu oire ko dus maina dum ibi ba si se to bi ba ko hamba point number 1 hai tare ko wish number 1 se ai gi number 2 da na kamaina iga da ge hai matam da khoi gi maina ibi ra se ko amana I am having a beautiful relationship with my husband or wife ko with my husband natraga or ko wife maina hai chaina ibio ko husband na ni bibo itara gadi wife ki ni bibo wife na taroga na husband natraga single kaino to mayum pandre bingai hade with haina hairaga magi si ngai se yaw da bida kamai to gade magi maming do ibi no pa natraga nupi do gi khangnari ba mi do gi ko si se na haide khoi gi wish number 2 se ohela se ko number 3 da na kamai na igata ke hire kanda I am cure na ba phare ko I am cured and healthy ko na ba su phare healthy su oire aina minus si mase point number 3 da ire ko aduga amana kamai tawge da thaba ingang hajik thaba phange hara ko su yawe ko nahan gi do da ko adu asita sum ibi ko smaina thaba phange do I am doing my dream job haina ko aigi aina na gi khanjaram ba thabak to ai tawre na daina dream job amai bibe manga katang ibi gadam ni ko ngasi sigi da se aduga amana pesa nu sagi matang da hai tare ko I am financially abundant hoi pesa nu sa engo da hoji kem ta wa taren hai bagi atumaga smain ibi be ko si se loine ire akoina wish manga se hadi happy an example pi raga di oire ko si se adu somna ining ba sudum ibi be ko aduga last ta thank you akoina manifest to matam da always thank you receive tawre ko le na dum ibi gadam ni ko thank you ahum lakumba ibi ba hai tare ko si se leire ko koigi asi ibagi message de sumaina leire ko paper folding method se koigi aduga paper se kamaina fold to ani rak tang fold to ne ai rom gi side ta sumaina fold to hon bi ko si se pot se
ꯁꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯗꯇ ꯐꯣꯜ ꯇꯧꯔꯦꯅꯀꯣ ꯑꯅꯤꯔꯛꯇꯪ ꯐꯣꯜ ꯇꯧꯒꯗꯕꯅꯦ ꯁꯤ ꯑꯍꯥꯟꯕꯒꯤ ꯃꯔꯣꯟ ꯐꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤꯁꯤꯅ ꯑꯃꯨꯛꯀꯁꯨ ꯑꯩ ꯔꯣꯝꯒꯤ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯔꯦꯀꯣ ꯂꯣꯏꯔꯦꯀꯣ ꯁꯤꯁꯦ ꯐꯣꯜ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯁꯤꯗ ꯑꯩꯅ ꯁꯤꯗ ꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯦ ꯅꯍꯥꯟ ꯇꯦꯖꯕꯥꯠ ꯃꯅꯥꯒꯤ ꯃꯩ ꯊꯥꯕ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤꯗ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯂꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯃꯩ ꯆꯥꯛꯄꯗꯣ ꯀꯩꯅꯣ ꯇꯧꯗꯅꯕꯀꯣ ꯑꯗꯣ ꯈꯨꯠ ꯄꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯆꯦꯒꯞ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯃꯩ ꯊꯥꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯅꯀꯣ ꯁꯤꯃꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯐꯨꯜ ꯃꯨꯟ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨ ꯃꯨꯟ ꯀꯩꯀꯥ ꯍꯥꯏꯁꯦ ꯊꯥꯁꯤ ꯄꯨꯔꯅꯤꯃꯥ ꯁꯨꯒꯨꯝꯕꯗ ꯅꯤꯕ ꯋꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯅꯤꯕ ꯃꯇꯝꯁꯤꯗꯀꯣ ꯊꯥꯁꯤꯒꯤ ꯄꯋꯥꯔꯁꯦ ꯌꯥꯝ ꯀꯜꯂꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯤꯕꯤꯕ ꯋꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯤꯕ ꯋꯤꯁ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯊꯨꯅ ꯐꯪꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯉꯥꯛꯇꯪ ꯆꯥꯛꯍꯜꯂꯣꯀꯣ ꯁꯤꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯁꯤꯒꯤ ꯆꯦ ꯆꯥꯛꯄꯒꯤ ꯃꯅꯝꯁꯦ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯈꯔ ꯈꯤꯇꯪ ꯆꯠꯍꯟꯁꯦꯀꯣ ꯃꯩꯈꯨꯁꯦ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦꯀꯣ ꯔꯤꯆꯨꯋꯦꯜꯁꯦ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯊꯥꯖꯔꯒ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯃꯇꯝꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯪꯊꯣꯛꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯪꯊꯣꯛꯁꯦ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯍꯥꯡꯕ ꯖꯒꯥꯗ ꯑꯩ ꯃꯊꯛꯇ ꯂꯩꯌꯦꯀꯣ ꯐꯣꯔꯠ ꯐ꯭ꯂꯣꯔꯗ ꯑꯗꯣ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒꯅꯦ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯆꯦ ꯆꯥꯛꯈꯤꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟꯁꯤꯗ ꯌꯨꯅꯤꯚꯔꯁꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯌꯧꯔꯁꯅꯨ ꯈꯣꯠꯂꯁꯅꯨ ꯍꯥꯏꯅ ꯅꯪꯅ ꯅꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯊꯣꯡꯅꯥꯎꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯪꯊꯣꯛꯈ꯭ꯔꯒꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯤꯃꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯏꯔꯒꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯡꯗ ꯀꯩꯗ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯤ ꯀꯥꯝꯊꯣꯛꯄꯤꯈ꯭ꯔꯣꯀꯣ ꯆꯤꯟꯅ ꯀꯥꯝꯊꯣꯛꯄꯤꯌꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯁꯤꯗ ꯂꯣꯏꯅꯃꯛ ꯌꯧꯔꯁꯅꯨ ꯑꯩꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯑꯩꯅ ꯀꯩꯅꯣꯁꯨ ꯇꯧꯔꯦꯀꯣ ꯀꯩꯅꯣꯁꯦ ꯁꯦꯇꯔꯗꯦꯁꯦ ꯍꯥꯏꯗꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯀꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯉꯔꯥꯡ ꯈꯣꯡꯎꯞ ꯀꯩꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯒꯤ ꯍꯥꯏꯕꯗꯣ ꯗꯥꯟ ꯇꯧꯊꯣꯛꯄꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕꯁꯤꯒ ꯍꯥꯏꯗꯤ ꯇꯣꯡꯅꯕ ꯌꯥꯔꯒꯗꯤ ꯄꯤꯊꯣꯛꯄꯤꯌꯣ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗ ꯇꯣꯡꯅꯗꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯂꯩꯔꯒꯗꯤ ꯂꯪꯊꯣꯛꯄꯤꯀꯣ ꯇꯧꯍꯩꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕꯒꯨꯝꯕ ꯌꯨꯝꯗ ꯊꯝꯕꯁꯦꯀꯣ ꯑꯗꯨꯅ ꯇꯣꯡꯅꯕ ꯌꯥꯔꯒꯗꯤ ꯂꯩꯇ ꯂꯥꯏꯔꯕꯗ ꯄꯤꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯨꯝ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯆꯠꯂꯦꯅ ꯊꯥꯖꯅꯩꯀꯣ ꯊꯥꯖꯔꯒꯗꯤ ꯇꯧꯕꯤꯌꯣ ꯊꯥꯖꯗ꯭ꯔꯒꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯕꯤꯌꯣꯀꯣ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯛ ꯌꯨ